Council of Higher Secondary Education Manipur Koshemaloba Sahi Sigoiva Class 12 ki examination ni fal ngasi nungthil Education Minister Thongabjam Basanta Kumar Masamak yauna Council ki office ta pangthokhiba thorum amada aikhoi high result adu laukthokre adugumlaba result laukthokiba duda commerce system gi da aikhoi gi ahanba position phanglakhrabi SDJM Higher Secondary School Pongna Bazar gi Mahiroi Abujam Anjali hairiba Mahiroi asina apun mamak samri kunmari phangduna tongan subject mari English, Manipuri, Accountancy, Amasung, Business Studies, the Haidiba subject singers, the letter marks such a Hanba position loke. Haidiba Mahiro in Pimasasi Langtabal, Mantriko Makalika Leba, Abuzam Roman, Amasung Abuzam Ongbi Sada de Bigimasa, Ongi Manunga, Iton Tulmine, Haidiba Dum Lavangasi, Peka, Hidopin Ashida, Makok Tarakrabi, Adum Labi, Mahiroi, Abuzam. Anjaliga mikop amatang tom TV unabagi tanjado miyam dagi lawjage Anjali antaki class 12 ki parikha sta commerce system da nangna fast tare position han position lawre masidang kai khale masda ayam nungai ko ayam nungai aduga aina hotna jagi ba di like aina yam wana like ta ini top ama oige na pagi bodo lare adugi hotna jaman do phange na aina yam nungai ba phawi sajla okay adu apun ba subject sing manung gadi Anjali na no khoi letter marks li English ne Manipuri ne accountancy ne aduga business study gadi letter marks chatle apun ma marks su samri ge punga mari phange adu atop subject khradi letter marks chat pungam disi kai nen khale aina happy hotna bazu wat le ko aduga ai hotna wat panena khai jar adu subject sing marks de kwadi haina ba subject kar mo oi business studies no adu atopa ngasi di twe ke pass ki mo su position lawre adu makha ta ba study line di kai ja satien kanje ai makha je bcom ram tamagen khale hoi adu makha study si Manipur dum tamgen khale bra outside ta chatgen khale bra Manipur ram tamage Manipur tamta adi kada wa jaga tamna selection tawi sare khanja bada ai jem college ta tamgen jem college ta okay adu makha na commerce ki tasum tam makha na commerce dum tamani ko adu makha na isagi be thamiba pandam ji kai da hame ai teaching profession da okay ai badi commerce subject si da kan honaraga loshal matung da khoi commerce pamjaba mahiro singi da makta mapung phan takpi tan be pamje ko do like park bagi struggle dik mai tore like park ko struggle akhoi la awaba pi je corona je sina awaba di pi ge na haining ko aina thena pa matam da di school ka ba ju phangi de ba ko ai je corona na ro ba ge aduna adu haijening id aduna khatang wahangi bado Karigumba corona adu naramdra thoba adigi sungai kam thaga di hari ba subject mayam adi phangba machine dagi su fugala mangam ngune ba sala yebe ko adu hoji hoi lamdam sida corona hoi malengwe lakhi lamdam Manipur si yorokhi lawa mayam su lai hawisu corona khrama khai phadaba ngam su corona gi positive oibgi ama ani dum dong phado leibe yori ko makha ta na mahiroi amo ina corona gi thena matam da laina gi laiset mak da kamai thoga hoi spare togi kamai thong study mai onjingi ai corona na dia center da lai gre ko aduna dum like se ay ama English ti pui ko ai tuition da web online da adu di pure tai di mo pure ni mitrani khatang lai ro ni na ne adu pure du English to pai ko ala corona na manung do adu pai adu ga hala ajo ai tha amarom ne ba pura manga lai gre je adu second web lo rak pa je school ka ba hong rak pa timing de ne ba ko aduna school je ka dre mi di loi like to tak na re mi di loi hai gre ka na ju khan le ba ko aduna aduga do dum pugat kya di iman bijing da dum kai ta ki kho ke hang ga dum pugale da di khang dre jo ai gi ibung moi commerce dum lo re ibung oi jo ana moi jo hang e aduga ojar ju lum hang e sinau si kya no sina ohum nang na atomi ni ko adu dada hanje dada ra isiro dada ne dada di kai class ta ore kai hon dada je hoji private company da accountant or assistant accountant or like dada su hana commerce subject lo pone na ba sakel do other kai stock de dum BA ro chale ba ma commerce lo pro darokte ba mana to science lo ba arts lo re ma ba ai credit je oja sing ai family ai baba mama ai family le minari ba ai ga pulli ba friends jing je se pinning oi credit pinning mo khona pinning bagi manung gi centraling adia si kai no moi oja sing na kamai na guide bibi lak ba du kabin sura kom thambi oja jing jina school de chale ai tuition dar puna te oja school ta lei dana oja na aduna oja da pinning ne duga akoi family de pinning ijina support to bu dai like baba didi like te support am to ko akoi ba mama support am to we aduna moi de pinning support yaw de di difficult ore kan ina ma haning de friends jing ju
ꯐ꯭ꯔꯦꯟꯁꯤꯡꯁꯨ ꯂꯥꯏꯔꯤꯛꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯈꯪꯉꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯗꯨꯅ ꯃꯣꯏ ꯃꯌꯥꯝꯗ ꯄꯤꯅꯤꯡꯉꯦ ꯑꯗꯣ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯑꯩ ꯊꯥꯒꯠꯄ ꯌꯥꯝ ꯐꯣꯡꯗꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯈꯪꯗ꯭ꯔꯤꯐꯥꯎꯕ ꯇꯥꯛꯄ ꯑꯩꯈꯣꯏꯅ ꯍꯪꯕ ꯃꯇꯝꯗꯁꯨ ꯐꯖꯅꯗꯤ ꯈꯪꯅꯕ ꯇꯥꯛꯂꯛꯄꯗꯣ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯄ ꯍꯥꯏꯗꯤ ꯑꯣꯖꯥꯗ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯦ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯣꯏꯅ ꯑꯍꯣꯡꯕ ꯂꯥꯛꯄꯗ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯁꯤꯖꯤꯟꯅꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯏꯅꯥꯎꯄꯥꯁꯤꯡ ꯏꯆꯦꯁꯤꯡ ꯃꯇꯝꯗ ꯀꯔꯤ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯔꯒ ꯀꯔꯤ ꯑꯐꯕ ꯀꯔꯤ ꯂꯝꯕꯤꯗ ꯆꯠꯍꯟꯅꯤꯡꯉꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯄꯒꯤ ꯄꯣꯊꯣꯛ ꯃꯌꯥꯝ ꯊꯣꯛꯏꯀꯣ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯂꯩꯔꯤ ꯑꯗꯣ ꯁꯤꯗ ꯑꯄꯤꯜ ꯇꯧꯅꯤꯡꯕ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯕꯗ ꯐꯠꯇꯕ ꯂꯣꯝꯗꯗꯤ ꯑꯩ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯗꯦꯀꯣ ꯑꯗꯣ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯃꯣꯕꯥꯏꯜꯁꯦ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦꯀꯣ ꯀꯩꯒꯨꯝꯕ ꯑꯃ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯑꯣꯏꯔꯣ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝ ꯅꯠꯇ꯭ꯔꯁꯨ ꯈꯪꯅꯤꯡꯕ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯝ ꯃꯣꯕꯥꯏꯜꯗ ꯑꯗꯨꯝ ꯐꯪꯉꯦꯗꯅ ꯑꯗꯨꯅ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗꯗꯤ ꯁꯤꯖꯤꯟꯅꯒꯅꯣꯅ ꯍꯥꯏꯅꯤꯡꯉꯦ ꯑꯐꯕꯔꯣꯝꯗꯗ ꯁꯤꯖꯤꯟꯅꯕꯤꯌꯣꯅ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛꯀꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯅ ꯍꯣꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯗꯝꯁꯤꯗ ꯇ꯭ꯌꯨꯁꯟꯒꯤ ꯆꯠꯅꯕꯤ ꯀꯜꯆꯔ ꯑꯃꯈꯛ ꯌꯥꯝ ꯂꯥꯛꯏ ꯃꯍꯩꯔꯣꯏꯁꯤꯡ ꯐꯥꯎꯕꯗ ꯇ꯭ꯌꯨꯁꯟ 3-4 ꯆꯠꯄ 5-6 ꯆꯠꯄ ꯌꯥꯎꯏ ꯑꯗꯣ ꯃꯁꯤꯗꯤ ꯀꯩꯅꯣꯅ ꯑꯟꯖꯂꯤꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯊꯝꯃꯤ ꯑꯩ ꯃꯣꯏ ꯈꯪꯗꯕ ꯈꯣꯠꯇꯕ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯗ ꯐꯖꯅ ꯁ꯭ꯀꯨꯜꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯇꯥꯛꯑꯦ ꯈꯜꯂꯦꯀꯣ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕ ꯈꯣꯠꯇꯕ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯈꯣꯠꯄ ꯑꯩ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯜꯂꯦ ꯑꯗꯨꯒ ꯑꯟꯖꯂꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯁꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯁꯨ ꯐꯔꯦ ꯍꯥꯏꯀꯣ ꯃꯃꯥꯡꯗꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯊꯧꯗꯣꯛ ꯌꯥꯝ ꯊꯣꯛꯏꯀꯣ ꯑꯗꯩ ꯕꯣꯝ ꯂꯪꯁꯤꯟꯕ ꯄꯣꯛꯈꯥꯏꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯏ ꯉꯔꯥꯡꯃꯒꯁꯨ ꯂꯤꯇꯜ ꯐ꯭ꯂꯥꯋꯔ ꯁ꯭ꯀꯨꯜꯗꯀꯣ ꯕꯣꯝ ꯂꯪꯁꯤꯟꯕꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯉꯁꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯐꯝ ꯂꯩ ꯑꯗꯣ ꯃꯍꯩ ꯂꯣꯏꯁꯪꯒꯤ ꯁ꯭ꯀꯨꯜꯁꯤꯗꯒ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯑꯟꯋꯥꯟꯇꯦꯗ ꯏꯂꯤꯃꯦꯟ ꯍꯥꯏꯕ ꯇꯥꯏꯀꯣ ꯍꯥꯏꯁ ꯀꯥꯡꯕꯨꯁꯤꯅ ꯕꯣꯝ ꯂꯪꯁꯤꯟꯕ ꯇ꯭ꯔꯤꯀꯜ ꯇꯧꯕ ꯂꯥꯏꯔꯤꯛ ꯇꯧꯕꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯁꯥꯇ꯭ꯔ ꯃꯣꯏꯅ ꯁꯥꯇ꯭ꯔ ꯃꯣꯏ ꯍꯥꯏꯅꯤꯡꯕꯁꯦ ꯍꯣꯏ ꯃꯣꯏ ꯑꯗꯨ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯑꯄꯟꯕ ꯄꯤꯕ ꯍꯥꯏꯗꯤ ꯕꯣꯝ ꯂꯪꯁꯤꯟꯕ ꯈꯣꯠꯄ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯕꯟ ꯕ꯭ꯂꯣꯀꯦꯠꯀꯨꯝꯕ ꯇꯧꯔꯗꯤ ꯑꯩꯈꯣꯏꯗ ꯑꯄꯟꯕ ꯑꯗꯨꯝ ꯄꯤꯔꯛꯏꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯗꯁꯨ ꯐꯪꯉꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯐꯪꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯧꯗꯤ ꯀꯥꯎꯒꯅꯣꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯂꯩꯇꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯁꯤ ꯌꯥꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯥꯅ ꯀꯔꯤ ꯄꯥꯝꯃꯤꯕ ꯀꯔꯤ ꯇꯧꯔꯤꯕꯁꯤ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯆꯪꯉꯤ ꯑꯗꯨ ꯃꯥꯅ ꯄꯥꯝꯕ ꯃꯥꯏꯀꯩꯗꯨꯗ ꯏꯜꯍꯟꯕꯤꯕ ꯈꯨꯗꯝ ꯑꯣꯏꯅ ꯃꯥꯛꯁꯤ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯁꯤ ꯃꯁꯥꯒꯤ ꯁꯥꯏꯟꯁꯁꯦ ꯑꯩꯈꯣই ꯀꯦꯃꯦꯁꯇ꯭ꯔꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯦ ꯈꯔ ꯍꯩꯅꯕ ꯋꯥꯠꯄ ꯑꯗꯣ ꯀꯦꯃꯦꯁꯇ꯭ꯔꯤ ꯍꯩꯇ꯭ꯔꯒꯗꯤ ꯁꯥꯏꯟꯁ ꯇꯝꯃꯨꯕꯒꯤ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣꯁꯤ ꯏꯔꯩ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯃꯁꯤ ꯃꯥ ꯁꯥꯏꯟꯁꯁꯦ ꯍꯩꯅꯗꯦ ꯕꯕꯥ ꯑꯗꯨꯅ ꯃꯥꯅ ꯀꯃꯔꯁ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯑꯄꯥꯝꯕ ꯑꯉꯥꯡꯁꯤꯒꯤ ꯑꯄꯥꯝꯕ ꯃꯥꯏꯀꯩꯗ ꯏꯟꯕꯤꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯥꯏꯟꯁ ꯇꯝꯕ ꯌꯥꯗꯕ ꯑꯩꯅ ꯏꯆꯥꯁꯤ ꯅꯝꯗꯅ ꯁꯥꯏꯟꯁ ꯇꯝꯍꯜꯂꯝꯃꯒꯗꯤ ꯃꯁꯤ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯑꯗꯨꯅ ꯃꯥꯅ ꯑꯄꯥꯝꯕ ꯑꯉꯥꯡꯗꯨꯒꯤ ꯑꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯈꯪꯕꯤꯔꯒ ꯑꯉꯥꯡꯗꯨꯒꯤ ꯑꯄꯥꯝꯕꯗ ꯏꯜꯍꯟꯕꯤꯕ ꯃꯁꯤꯃ ꯑꯩ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯄꯤ ꯁꯦꯟꯅꯈ꯭ꯔꯦ ꯅꯨꯄꯤꯅ ꯅꯨꯄꯥ ꯁꯦꯟꯅꯕ ꯍꯥꯏꯕ ꯑꯧ ꯃꯥꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯉꯥꯎꯁꯤꯟꯅꯕ ꯌꯥꯎꯏ ꯅꯨꯄꯥ ꯁꯦꯟꯅꯕꯗꯨꯅ ꯃꯃꯥ ꯌꯥꯝ ꯋꯥꯏ ꯃꯥꯅꯦ ꯑꯗ ꯀꯔꯤ ꯂꯩꯒꯦ ꯀꯔꯤ ꯗꯤꯐꯤꯀꯜꯁ ꯃꯌꯥꯝ ꯂꯩꯒꯦ ꯑꯧ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅꯁꯨ ꯃꯥꯅ ꯈꯟꯖꯔꯤꯕꯗꯨ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯗ ꯇꯧꯔꯒ ꯌꯦꯡꯁꯤꯟꯕꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯗꯃꯦꯟꯗ꯭ꯔ ꯋꯥꯡꯈꯦꯝꯆꯥꯒ ꯂꯣꯏꯅꯅ ꯀꯦꯃꯦꯔꯥꯃꯦꯟ ꯁꯔꯠꯆꯟꯗ꯭ꯔ ꯂꯪꯊꯕꯥꯜ ꯃꯟꯇ꯭ꯔꯤꯈꯣꯡ ꯃꯈꯥ ꯂꯩꯀꯥꯏ